ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯀꯦ.ꯍꯩꯆ ꯔꯇꯟꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯌꯥꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯂꯤꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯇꯧꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯃꯣꯠꯇꯗꯤ ꯀꯃꯥꯏꯅ ꯊꯝꯕ ꯌꯥꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯂꯤꯗꯔꯁꯤꯞ ꯍꯥꯏꯕ ꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯅ ꯂꯤꯗꯔꯁꯤꯞꯀꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞꯅ ꯃꯈꯣꯏꯕꯨ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯉꯝꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯣꯏ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯑꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯅꯤꯄꯨꯔꯁꯦ ꯀꯩꯗꯧꯕꯩ ꯂꯩꯇ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯃꯇꯝꯅꯤ ꯍꯥꯏꯕꯅꯤꯗ ꯃꯅꯤꯄꯨꯔꯁꯤ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯚꯥꯔꯠꯀꯤꯗꯤ ꯀꯥꯏꯗꯦꯗꯅ ꯇꯧꯕꯗꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯇꯨꯝꯗꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯁꯝꯊꯤꯡ ꯗꯤꯐꯔꯦꯟ ꯐ꯭ꯔꯣꯝ ꯑꯗꯔꯁꯅꯦꯕ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ 1947ꯒꯤ ꯃꯇꯨꯡ 49ꯒꯤ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯁꯤ ꯁꯦꯝꯕꯤꯔꯝꯕ ꯁ꯭ꯇꯦꯠ ꯂꯥꯏꯛ ꯅꯥꯒꯥꯂꯦꯟ ꯃꯤꯖꯣꯔꯥꯝꯒꯨꯝꯕ ꯑꯇꯩ ꯁ꯭ꯇꯦꯠꯀꯨꯝꯕ ꯁꯨꯝ ꯈꯔ ꯂꯩꯗꯅ ꯃꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯈꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯕꯠ ꯃꯅꯤꯄꯨꯔ ꯏꯁ ꯁꯝꯊꯤꯡ ꯗꯤꯐꯔꯦꯟ ꯐ꯭ꯔꯣꯝ ꯀꯩꯅꯣ ꯑꯗꯔ ꯁ꯭ꯇꯦꯠꯁꯅꯦꯕ ꯑꯗꯨꯒ ꯏꯠꯁ ꯑ ꯄꯣꯖꯤꯁꯟ ꯁ꯭ꯇꯦꯇꯁ ꯋꯤꯗꯤꯟ ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯑꯦꯁꯤꯌꯥꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁ ꯏꯚꯟ ꯏꯂꯦꯛꯇꯦꯠ ꯀꯩꯅꯣꯐꯥꯎꯗ ꯑꯦꯗꯜ ꯐ꯭ꯔꯦꯟꯆꯥꯏꯁ ꯇꯧꯈꯤꯕ ꯁ꯭ꯇꯦꯠꯅꯤ ꯍꯥꯏꯔꯤꯕꯅꯤ 1947ꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ ꯑꯩꯈꯣꯏ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ 1962ꯗꯒꯤ ꯍꯧꯔꯒ 1934ꯗꯒꯤ ꯍꯧꯔꯒ 1933ꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯇꯤꯁ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯁ꯭ꯇꯦꯇꯁ ꯑꯁꯦ ꯃꯁꯤ ꯀꯩꯅꯣꯅꯤ 1947 49 ꯐꯥꯎꯗ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯃꯕ ꯃꯇꯨꯡꯗ 49ꯗ ꯁꯝ ꯚꯦꯔꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯀꯩꯅꯣꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯃꯦ ꯕꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯕꯠ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯇ꯭ꯔꯤꯇꯤ ꯏꯁ ꯇ꯭ꯔꯤꯇꯤ ꯑꯗꯨꯅ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯈꯥꯗ ꯏꯚꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯐ ꯑꯦꯛꯁꯦꯁꯟꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯦꯒ꯭ꯔꯤꯃꯦꯟꯕꯨ ꯑꯣꯏꯔꯣ ꯗꯦꯟ ꯃꯅꯤꯄꯨꯔ ꯀꯩꯅꯣꯅꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯕꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯀꯩꯅꯣ ꯗꯨꯁꯅ ꯗꯣꯟ ꯑꯗꯨꯕꯨ ꯏꯚꯟ 1949ꯒꯤ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ 1993ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯏꯁꯨꯁꯇ ꯏꯠ ꯋꯥꯁ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯛꯁꯅꯤ ꯍꯥꯏꯔꯤꯕꯅꯤꯀꯣ ꯃꯥꯏ ꯂꯤꯒꯦꯜ ꯚꯦꯂꯤꯗꯤꯇꯤ ꯂꯩꯇꯦ ꯀꯩꯅꯣ ꯅꯝꯗꯅ ꯄꯨꯟꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯦꯅꯤꯋꯦ ꯁꯤꯒꯤ ꯂꯩꯖꯔꯦ ꯈꯜꯂꯒꯁꯨ ꯇ꯭ꯔꯤꯇꯤ ꯏꯁ ꯇ꯭ꯔꯤꯇꯤ ꯑꯃꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯕꯥꯛ ꯑꯅꯤ ꯆꯪꯒꯅꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯅꯤꯗꯣ ꯃꯗꯨ ꯇ꯭ꯔꯤꯇꯤꯗꯨ ꯂꯩꯇꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯨꯕꯥꯛꯅ ꯅꯝꯊꯔ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯇ꯭ꯔꯤꯇꯤꯗꯨ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯇꯣꯈꯥꯏꯅ ꯂꯩꯅꯈꯤꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯟꯗꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅꯤꯀꯣ ꯑꯗꯨꯕꯨ ꯑꯦꯖ ꯂꯣꯡ ꯑꯦꯖ ꯃꯗꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯇ꯭ꯔꯤꯠꯃꯦꯟ ꯉꯁꯥꯏ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯑꯂꯦꯛꯖꯦꯟꯗꯔꯅ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯔꯒꯁꯨ ꯄꯨꯔꯨꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯄꯨꯔꯨꯒꯤ ꯃꯊꯧꯅꯥꯗꯣ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯕꯗ ꯅꯤꯡꯊꯧ ꯑꯃꯅ ꯆꯠꯄ ꯕꯦꯚꯥꯔ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯐꯖꯔꯕ ꯄꯥꯎꯈꯨꯝꯗꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯨꯞ ꯇꯧꯈꯤꯕꯗꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏꯛ ꯋꯥꯏꯁ ꯐ꯭ꯔꯦꯟꯗꯁꯤꯞꯀꯤ ꯔꯤꯂꯦꯁꯟꯁ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ ꯄꯣꯠ ꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯇꯤꯗ ꯆꯪꯈꯤꯕ ꯁ꯭ꯇꯦꯠ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯃꯕꯨ ꯃꯆꯦꯠ ꯃꯈꯥꯏ ꯇꯥꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯂꯣꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯕ ꯐꯨꯔꯨꯞ 59ꯒꯤ ꯐ꯭ꯌꯨꯆꯔꯤꯇꯤ ꯑꯩꯈꯣꯏ ꯇꯨꯡꯂꯝꯆꯠ ꯑꯐꯕ ꯑꯃ ꯑꯩꯈꯣꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯀꯜꯆꯔꯒꯤ ꯂꯝꯗ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯁꯇ ꯑꯩꯈꯣꯏꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯔꯤꯕ ꯀꯩꯅꯣ ꯂꯩꯕꯥꯛ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕꯅꯤda ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯂꯩ ꯀꯩꯅꯣ ꯀꯔꯤꯃꯠꯇ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤda ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯕꯁꯦ ꯇꯧꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯍꯪꯖꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯏꯁꯨꯁꯒꯤ ꯄꯣꯠꯀꯨꯝꯕ 93ꯒꯤ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟ ꯃꯅꯤꯄꯨꯔ ꯃꯔꯖꯔ ꯏꯁꯨꯁꯒꯨꯝꯕ ꯑꯦꯟ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯁ꯭ꯇꯦꯇꯁꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯂꯩꯔꯤꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯔꯤꯕ ꯄꯨꯌꯥꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯂꯦꯛꯇꯤꯕ ꯀꯩꯅꯣꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣꯝꯄꯥꯏꯂꯦꯁꯟ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯋꯦꯜ ꯇ꯭ꯔꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯦꯁꯅꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯀꯣꯔꯁꯤꯞ ꯄꯥꯡꯊꯣꯛꯑꯒ ꯏꯚꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁ ꯂꯤꯗꯔꯁ ꯃꯌꯥꯝꯁꯤꯡ ꯐꯥꯎꯗ ꯌꯥꯎꯍꯜꯂꯀꯥꯟꯗ ꯁꯣ ꯅꯥꯎ ꯋꯤ ꯀꯦꯟ ꯖꯁ ꯏꯚꯟ
sensitize them about the status of Manipur ko aduga accordingly decisions in lo haningi aduna tabida icham cham na heta patong da tobi aba akoi power power bani harkan 3 leiri ga har kan patong tok sunu man base masi sana biyaroi aduna malem da India ga na te leiti leiri se ko atop lebang mayam so leiri international attention mayam draw torokani aduna madu gi damakta madu gi mating ju Manipuri leiji have se asi thamge aduna yaring gai di malem gi law yadagi nation gi law aduga even common humanitarian principles mayam sing asi should be safeguarded and protected and followed aduna koi ngakmina ga dawni thangko ozalo shela poise koi gi